Rambo Last Blood की explanation से upload तौजरमलबने अदुबो copyright strike लाकपदगी नौना सेमदोकचरगा अमुक upload तौजरकपने मयामना फिल्म की explanation से सांगना ताबीनेमबगी सांगना तवना हाइबीबा अदुबो सांगना तौबा यादबा फिल्म दा अखोइना सांगना तौजदबने सांगना तौबा याबा फिल्म ददी अखोइसु सांगना दुम तौजबने सांगना तौबा यादबा फिल्म दा सांगना तौजलुबगिने ngasi copyright strike chariba ase mamangi Rambo part 3 fawagi explanation du sumayamna tel haidana aduki matik haibirai adubu tena ta hobagi dama copyright strike cha khidabane sangna tawbiya da film da sangna tawrubagi handa kisiga tharga copyright anirak sure channel asina sariba aduna ikoina film gi explanation tena tawba matam da mayamna warau bidana basu haijari ngasi gi Rambo Last Blood ki explanation se amuk tenzel halaga nauna upload tawjarakpane masigi damak mayamna ngakpioi wafam thamjari ahan bamaktada mityang tabiri bapuna makpu channel asigi maikei dagi taram na okchari story explain Manipur ngasi amok mayam gi mafam da pudura raksar film asigi maming Rambo Last Blood 18 September 2019 da release tawkhiba action western category gi US movie amane film asina phangkhiba rating singde IMDb da 10 gi manung da 6.1 gi rating phangi Rotten Tomatoes da 26% Metacritic da 26% gi score tawi Google users na 88% like piba film amane film asina mada changkhiba budget na $50 million changki hairi aduga film asina tan khiba box office collection gi senpham na $91.5 million tan khi hairi Rambo part 3 phawagi explanation yeng bidri basingna yeng bina bagi damakta description da link pijari Rambo part 4 gi explanation de channel asina tawjade atopa channel hana tawkhibana maram oiraga aigi channel asina tawjadabane atopa channel na tawkhiba du yengbina bagidamak description da link pijaramge sukchoi soidana yengbiyu haiba wafam thamjari phare mayam adudi film asigi wari amuk lib haujarage aina film asigi wari liba matamda soikhiba lankhiba chithawi yauraga sumayam pumna makna ngakpiyu haiba wafam thamjari mamangi part 4 da Rambo mayum hankraba matung haujik mayumda Gravian Mary amasung Rambo ga loinana mayumda lairamme Mathangi sinda Rambo amasung Gravian laiba ulle Gravian na Rambo da hairak lamme ai Mexico da satpa pame Rambo na kari maramgino Gravian na mafam aduda ai gi ipalai Rambo na kanana hairak libano Gravian na ai gi manaba ama USA da lai adu haujik amuk Mexico da halae mana hairak pane maduda Rambo na hairamme nang Mexico da satpa yaro maduda gi Gravian na Mary da amuk hairamme ai Mexico da satpa pame Maduda Mary na satpa yaro haina thinglamme Gravian na Mary da amuka hairamme ipa una bachat panate aigi imanabi ama una bachatli bane haina haijelamme Maduda gi Gravian Mexico da satlamme mathangi sinda Gravian mama na bazozo gi manakta laklamme aduga Gravian ga zozon ga wari sana ba matamda Gravian ge makhuta siri basana adu jojon na mit yeng amada yengamme mama na bi aduna hairamme nang haktang potharo aduga hauri numidang chatlase Madudagi Gravian numidang da mapa una bachatlamme Gravian na mapa una ba matamda mapa na yamna thina nganglaklamme mafam asida amok hana lakanu haiduna yamna thina saiduna tanthokiramme madudagi Gravian kaptuna mama na bi zozon gi manakta laklamme Gravian na mayumda chatlage hairamme adubu mama na bi aduna chathalamde madudagi Gravian club amada chatlamme adubu nupa amana mahaki matungda innaraklamme aduga Gravian gi judu da nupa aduna drug hapchilamme mathangi sinda Rambo na Mary da hanglamme Gravian karai chakre Mary na khumlaklamme Gravian adu mama na bigi manakta chatpanate mahak Mexico da chatkribani hairamme madu taba da Rambo asuki matik sauramme adudagi Rambo su Mexico da chatkiramme Mexico yauraba matung Rambo Gravian gi mapa gi manakta laklamme aduga hanglamme Gravian kaidalai mapa na khumlaklamme mahak lakti lagamme adubu chatkrabane madudagi Rambo na amuka zozon gi manakta laklamme Rambo na hairamme manungda sangaga wari sanase Rambo na hairamme Gravian karai chakre jojona ai yamna yu ngaukhibana maram oiraga maga aiga tonga chatna khiba male adubu Gravian gi khuji adu jojona siduna leiramme Rambo na hanglamme chikarai dagi khujino jojona Gravian na pirambani haina khumlamme Rambo na mama na piba khuji adu mana kana ama fauda piroi Rambo na thang buthok tuna Gravian kai dalai
Madudagi makhoi ani club aduda chatlamme. Jojona graveyard bu phatraba miyoi kharada yonthoklamme. Rambona Jojonda nang mafam asidagi yamna thuna chatkhro hairamme. Rambona miyoi amada singnaramme. Madudagi miyoi adu Rambona taanaramme. Asumna taanarakpadagi कार अमगी मनाक्ता यौसिलक्लम्मे रंबोना तंजा चाबा येंगदुना नुपा अदुगे मंगक्ता थांग थमलम्मे अदुगा हंगलम्मे ग्रेवेन कायदा लैबनो फोटो उतुना सिग नुपी सि कायदा लै नुपा अदुना खुमलक्लम्मे आई मफम असिदा कना लाई कना लै हाइबदु आई करिमता खंगदे अदुदगी रंबोना नुपा अदुगे मंगक्ता थांग थिलम्मे अदुगा मफाई गंदसु थिंदुना हंगलम्मे मदुदगी नुपा अदुना चतसिला हादुना मफम अमदा पुरम्मे माखोइना चलिबदुदा माखोइगी मतुंगदा नुपी अमसु तानरक्लम्मे नुपा अदुना रंबोदा हाइरक्लम्मे मथक्के युम असिदा माखोइ लैरबने मदुदगी रंबोना मथक्ता कारक्लम्मे मफम अदुदा मी मयाम अमा लैरम्मे मियोइसिंग अदुना रंबोबो अमेरिकादगी लांगिबने हाइबा खंगलम्मे मियोइसिंग अदुना रंबोदा चेक तौरम्मे रंबोदगी थांग अमसुंग यावरम्बो खुदिंगमक मियोइसिंग अदुना लौथोखिरम्मे मदुदा ग्रेबियनगी फोटोसु यावरम्मे नुपा अदुना हाइरम्मे सिदी अखोइदा लैबा नुपी अदुने मदुदगी रंबोदा यामना थीना फुरम्मे फुबा मरमना ममाइदसु यामना सोक्लम्मे नुपासिंग अदुना हाइरम्मे नंग हटलोय क्रेबियन ओइना हटकने मियोइसिंग अदुना रंबोबु फुबा याबा फुरबा मतुंग मफम अमदा लांगथोक्लम्मे मदुदगी रंबो वानथकिरम्मे अदुदगी नुपी अदुना चिंखटलगा मायुमदा पुरम्मे नुपासिंग अदुना क्रेबियनदा रंबोगी आदि उलम्मे अदुगा नुपासि कनानो हाइना हंगलम्मे मदुदा क्रेबियनना खुमलम्दे मदुदगी नुपासिंग अदुना क्रेबियनदा इंजेक्शन अमा कापलम्मे अदुगा रंबोसु सोमदा डॉक्टर कौदुना लायेंगलम्मे मथंगी सिंदा नुपी अदुना रंबोदा हाइरम्मे आइसु महाकबु तानरिबने मखोइना आइगी इचा नुपी अमसु तमथीना हाटपीखे नुपी अदुना नंग नुमित क्यानिदगी लैरक्लिबनो रंबोना आई नुमित मरीनीदगी लैरक्लिबने आइगी मतेंग अमता पांगो मदुदगी मखोइ अनि ngasaigi मफम अदुदा अमुक्का चलम्मे मखोइ संगसिलम्मे अदुगा थोंग थिलम्मे मदुदा नुपा अमना खुमलक्लम्मे करी पामबनो रंबोना हाइरम्मे नुपी पामे ओ अदुदी चंगो रंबो संगसिल्ले मनुंग हेग यौबगा लैरंबा मियोइ खुदिंगमक मथंग मथंग फुथरम्मे क्रेबियन अदु यामना वाना ता अदुना लैरम्मे मदुदगी रंबोना क्रेबियन अदु पुदुना थोरक्लम्मे क्रेबियन अदु मखोइना यामना साथीना ड्रग पिजाजिनखिबा मरमना ममित पांगबा फावबा ngamlamde असुमना क्रेबियन खुदक्ता सिखिरम्मे क्रेबियन सिबा अदुदा रंबो असुक्कि मतिक नुंगाइरम्दे क्रेबियन फाजिनदुना थमलंबा मखोइ अनि अदु यामना साउनरम्मे रंबोदो अइना हतोखो हारिबा नत्रा अदुबु नंगना हत्तबदगी हौजिक थोक्लिबनि हाइदुना मखोइ अनि इन्नरम्मे मथंगे सिंदा रंबो मयुमदा हलक्लम्मे मतांग अदुदा मेरीसु थोरक्लम्मे अदुगा रंबोगी मनाक्ता संगनबा तौरम्मे मदुदा रंबोना मखुद खत्तुना लाकनु हाइरम्मे रंबोना गारीदगी मथनकक थोरक्पा अदुदा मेरी यामना पाखटलम्मे मेरीना संगसिनदुना येंगबा मतमदा क्रेबियन अदु गारी मनुंगदा सीदुना लैबदु उरम्मे मदुदा मेरी अदु असुक्कि मतिक नुंगाइरम्दे असुमना क्रेबियन अदु फुंगख्रबा मतुंगदा रंबोना मेरीदा हाइरम्मे नंगी नसेगी मनाक्ता चख्रो मदुदगी मसेगी मनाक्ता चलहलम्मे मथंगी सिंदा रंबोना बेटसिंग अदु हटनबगीदमक थौरांग तौब हौरम्मे मदुदगी रंबोना बोम सेंबा हौरम्मे बोम अदु सेंबा लोइरबा मतुंग लाइबाक मनुंगदा फुमजलम्मे असुमना बेटसिंग अदु लाकबा मतमदा हटनबगीदमक अतोपा टेक्निक मयाम अमा सिजिन्नदुना मथंग मथंग सेंबा हौरम्मे अदुगा सुरुंग मनुंगदसु बोम फुमबा हौरम्मे असुमना बेटसिंग अदु हटनबगीदमक मथंग मथंग सेमगतपा हौरम्मे अदुगा लाइनुंगदसु माचिन तुमनबा पोत कया अमा फुमजनदुना थमलम्मे अदुगा मफम खुदिंगमक्ता नोंगमैसु यानदुना थमलम्मे असुमना मखा तारकपदा रंबोना तेन अमसु सेमलम्मे मदुदगी रंबोना यामना हैना सिंगना पोसक कया अमा मफम खुदिंगमक्ता थमलम्मे अदुगा थांग अमसु सेमलम्मे मदुदगी रंबोना साबा तेल अदु कापतुना येंगलम्मे मथंगी सिंदा रंबो मेक्सिकोदा अमुक्का चलम्मे रंबो मेक्सिको यौरबा मतुंग ngasai nupi adugi manakta चलम्मे nupi aduna रंबोदा हाइरक्लम्मे क्रेबियन फंगलब्रा रंबोना हाइरम्मे क्रेबियन सिरगा फंगे अदुना मागी मथौ मंगम सुलोइसिनख्रे nupi aduna हाइरम्मे नंग मफम असिदा कदौबा लाक्लिबनो रंबोना मखोइदा लमन खुमनबगीदमक लाक्लिबने nupi aduna मखोइदी यामना साथीबा मीसिंगने मथंगी सिंदा रंबो मखोइबो हाटनबगीदमक चलम्मे मफम अदु यौरबा मतुंग रंबोना मखोइगी मकोक अदु फारम्मे अदुगा मंगक कक्तुना हालम्मे अदुगा अकक्पा मंगक अदु रंबोना पुदुना चटखिरम्मे नोंगालगा प्रेसिंग सुलागम्मे अदुगा मखोइगी लीडर अमदु सुलागलम्मे अदुगा महाकी का अदुदा चंगलम्मे का अदुदा क्रेबियन की फोटो सुलैरम्मे
aduga Rambo gi address su iduna lairamme aduna masigi thabak asi Rambo na tawbani haiba khanglamme mathangi sinda Rambo na kaktuna pukhiba makok adu sorokta langthoramme makhoi gi leader ama hatkhiba aduda leader ama du asuki matik sauramme aduna Rambo hatpa chatnangai gi thorang tawramme aduga Rambo su somda karigumba khara semduna lairamme mathangi sinda leader aduna makhoi gi khongmi lanmi puduna Rambo hatna bagidamak chatlamme aduga Rambo su somda tien kapa tamduna lairamme bet party adu su gari thauduna laklamme aduga Rambo su somda thang phengduna lairamme asumna nongalaba matung Rambo na Grevian gi mongphomda laklamme aduga bet sing adu su lakpa leplamdri bet sing aduna lakpa du Rambo su uramme adudagi Rambo mayumda chatkiramme bet sing aduna lakpa adu Rambo na mayumdagi yenglamme yamlaba bet sing adugi gari adu mathang thaujillaklamme madudagi Rambo na hana phumduna thamkhiba bom aduda gari amana thaujilubadagi gari adu pokhailaklamme asumna Rambo na phumkhiba bom sing adu mathang pokhailaklamme bom pokhairakpa aduda bet singi gari adu thawpham leiramde madudagi makhongna kumlaklamme aduga nongmai paiduna Rambo gi mayum tamna sangsilaklamme nupa amana Rambo gi mayumda sangsilamme adubu Rambo na hana thamkhiba ten aduna masa matomda kapthorakpadagi nupa adu siramme adudagi Rambo su lainung amadagi thoraktuna nongmai kapa horamme adudagi Rambo amuk surung aduda sangsinkiramme bet sing aduna Rambo surung aduda lai haiba khangbadagi surung adu tamna sangsilamme aduga Rambo di somda amuka phaglaktuna bet sing aduda nongmai kaplamme madudagi bet sing aduna Rambo ukhibadagi surung aduda chansilaklamme Rambo su kana chienkiramme madudagi bet sing adu Rambo na lairiba lainung aduda changsilamme changsilakliba mioi khudingmak adu Rambo na makhong makhut thang na kakthatuna yamna tamthin hatlamme Rambo na lainungi generator adu muthatlamme aduga hairamme makhoi gi leader aduda call tawduna nangbu yam laina hatta vida yamna ot nairaga hatpa yai adubu hatloi harga generator adu amuka tharamme Rambo na makhata na hairamme nakhoi chen bhauro adu natragadi aina bom fit tawduna thamliba singdu pokhai bahuraklagane madudagi leader adu asuki matik kanna chelamme aduga matungda su bom kaya ama pokhai bahuraklamme asumna leader adu chelakpana Rambo gi garage amada sanglamme adubu garage adudagi thokpa yaramde madu Rambo na ubadagi nupa aduda Rambo na tien kapsilamme makhong amasung makuta hanjin kapsinbadagi nupa adu chienba ngamdana lairamme Rambo na nupa adugi manakta sangsilaklamme thang lokthokuna nupa adugi manakta sangsilaga nupa adugi mathabak adu khaigairamme aduga mathwai lauramme asumna nupa adu hatoklaga Rambo mayumda chatlamme Rambo da sun nongmai pan khibana maram oiraga yamna wana chatlamme asumna mayumda thariba chawkri aduda phamduna film asi matang asida loisinki ngasi aigi explanation asi kamdobibagi haibadu comment box da thambiramo aine explain to bamatamda soikhiba lan khibasi thoba yaukhragasu mayam pumnamakna ngakpiu haiba wafam thamjari matawasumna international movie ka Manipur da explanation yengbinabagi damakta aigi story explain Manipur hariba channel asi subscribe tawsinbiramo aduga Facebook WhatsApp group na singba singdasu share tawbiduna channel asibu pukning thogatpiyo fare mayam adudi ngasi go na di video si matang asida losinjarage mathangi explanation ngaibiramo